ngasi nungdaram phong ki ba tuan ba se phong singdigi marui ba pausing khongacharaga mayam da share tawjigi an bada ngasi numit yung matung da covid-19 vaccine lising yang khai gamari imphal yorokre India lengak na satliba tha sigi taraga taruktagi lebak sin bathungna sathagadoriba covid-19 vaccination program asiga mari lainana ngasi imphal gi bir tikendra international airport ta covidshield lising yang khai gamari thunglakre Serum Institute of India gi covid vaccine covidshield lising yang khai gamari edu ngasi numi yungba matung pungkhai satpa matamda bir tikendra imphal international airport ta thunglakibane Saliba tha January taraga taruktagi lebak sin matungna sathaba haugadoriba COVID-19 vaccination program asida Manipur gi oina sija hospital yauna tuan ba center tarada vaccine kapagi thabak sathagani haidi panba yabadi Manipur gi oina vaccination asida ahan bagi healthcare worker lising nifuda vaccine asi kapna ba health department na khangan khiba laikre India pumbagi oina sathagadoriba COVID-19 vaccination program ama pangthokadoriba asida vaccination kapkadoriba miyoisingna COVID-19 vaccine covidshield natragana covaxin karamba vaccine kapkadagi haiba khanbagi khudongchaba piroi haidi vaccine khanbagi khudongchaba piroi haiba waphamasi ingit piraduna Union Health Secretary Rajesh Bhushan hai leibak kayada COVID-19 vaccine amadagi hena kapnari adubo vaccine kapkadoriba beneficiary amatada karamba vaccine kapkani haibagi khanbagi khudongchaba pidi haina phongdokre haina su pausna makhatari makhasa tharakpoina topa paw manamo bosemgi secretary controller hapagi mayokta desamna office solon sinkhre mamang sagi December 13 gi Board of Secondary Education Manipur bosemgi hana leramba secretary Mary Thomas Sithung amadi controller K Tiken anigi deputation gi matam loikhrabasu ngasi fawb lengangna anaubu secretary amadi controller hablaktabagi mayokta desamna ngasi bosemgi secretary amadi controller gi ka solun sinkhre ngasi solun sinbagi khongjang adu ayuk pung 12 makairam tarakpa matamda lup asigi secretary general L lamyan manalu singba akhana bakangbu amana satuna satakibane ngasi bosemgi office solun sinbagi khongjang adu gi matangda lamyan mana phungdokibada bosemgi yamna maruoiba authority gi officer oiriba secretary amadi examination controller haukiba December gi kunga tareta matam loikhibana kumja English inganiga kungi December kungani pandagi haidiba post ani asi hangduna lei masina mairoi oiba documentsing lokthok loksin tawda yamna sauna khudong sadaba lehanduna lakli academy session kumja English inganiga kundagina kunga mathoi asi COVID-19 pandemic laikhibana matam kuina lairik tamba phanglaktraba matung fibam khra phagalakpana anaubu SOP semduna school sing hangnaba thaurang tawduna lengakna kana hona jarabasu school hangdongnaba revise syllabus bu print na singba semnaba processing tawduna akaknaba matam ama khanganduna mairoi singna sarang naribasi kokhangadaba yamna siraba matam asida bosemgi yamna maruoiba post ani hangduna leiribasida lengakna tumina laisiliba thawong desamna yabungam loi haidena pawsina sumakhatana phongdorakli atopa pawamana veterinary office mai thaba horamle more ward number 7 hainum thong laikai da leba veterinary subdivisional hospital deputy director office asigi mamang thangba thongi saruksing sakhangdabasingna mai thaba horamle haidi thawdu asi ngarang numidang pung 3 rom taba aduwaida office asida mi leitabagi amambagi tanja lawroga tharamba oigani singnari hainasu pawsinasu makhatana phongdorakli makasa tharakpoina topa maroiba pawkhrana Manipur People Party MPP da thamgiba athingba kanchilagane political gi maikhum uptuna masagi kanaba kharagi damak lamdam masigi amata ngairaba regional political party MPP bo sendan pham onthoklibasingi mathakta people war group marxist center na thamgiba athingba phibam amata handokhiba natraga party office da sangmada ayaba pikhiba leite lup asina Manipur People Party MPP da thamkiba athingba kanchinbaga loinana Manipur People Party office campaign public curfew lauthokle haina aina thingraba look people war group marxist center gi central media coordinator secretary Lenin Maitai na khuyek piduna thadorokpa sirol amana phongdorakli sirol duna hai haukiba sai lisingani ka kundagi loop asana MPP bu manganana ba honariba politician singi maikum upasingna MPP gi lakliba income tamak mihauduna
mathang medu map share tawjarake makha chatharak poina topa maruiba paw amana mu loina bi hatpa nupa ama sai tara jel laina ba rai takre yu thakchilaga masagi loina bibu furaga tamthina hat ki haiba nupa ama mari laina ba ko na wayel sathaduna sai tara jel laina ba amadi lupa lising kun thina ba rai takre urkhulgi district and session judge na jel sai tara laina ba rai takraba nupa adudi urkhul district ki lamdan khuldagi thangmithan bungjanau sai nifugari thoi kawi nupa asini English aniga taraga mangagi December taraga mangada yu thakchilaga masagi nupibu tamthina furuga khatkibani ngasi nupa asi urkhulgi district and session judge ki court putoktuna wayel satakhiba judge na nupa asi sai tara jel lainaba lupa lising kun fine oina thinaba rai takhi judge na takiba rai sibu Defense Council gi meke digi nupa asigi pikliba masa anigi yengduna serakra hanthabina ba haijaki judge na nakal animaki warol taraba matungda nupa asibu sai tara jel lainaba lupa lising kun fine oina thinaba rai takibani hairene su phundorakli makha chatharak poina topa paw mana mu Sursampurda nupa ama sakhangdaba singna Nongmeina kaptuna Hatlamle ngarang numidang wairam Sursam district ki manungsana Trinity Road Kanan Bank New Lamkada leiba Thangjamun kauba miyoi amagi yum manung sakhangdaba miyoi singna nupa ama Nongmeina kaptuna Hatlamle hairi laikhidraba miyoi sigi maming Jimmy Thangsolan apokpagi ming JK Swan kawi bungmoldagi ni hairi mihad asigi matangna Sursampurda salairiba local cable news service singdagi phangba pawgi matunginadi miyoi sina siduna leiramliba Thangjamungi yumadu matam aduda miyoi amata leite miyat pasing aduna miyoi asi halaba matungna yumgi thong adu mapaldagi lonchilaga thamnamani makoina mafam adu thadoktuna chakhraba matungna ngarang numi yungmada matungda imung adugi sahita tareta ngairiba angang amana thong hangdoklaga imung aduda changlubada nupa adu siduna leiramba thengnakhibani hairi thadok thokhiba matamduda yumbu oiriba Thangjamun maki loinabi Singsuan Kim amadi masa singkaithel da potsi leiba sakhi loinana sai tareta ngairiba masa nupada yumgi cho sinaramki loinana angang adusu yum adudagi mapal tholaga atopa mafam amada leiringai da miyatpagi thawdo adu imung adu thokhibani hairi thawdo asigi paw phangbadagi Sursampur police ki additional SPLO Lawrence Munlau amadi OC Sursampur na singba team amana thawdo thokpham na changsinki loinana forensic science ki team ama laktuna miyat adugi matangda yengsinki asiba haksang lokhotna force matemgi damakta Sursampur district hospital da thamkhre hairi saira sida miyat adubu yang paite association na bungmol unit na condemn tawba phongdokhre loinana mihad asida senabasing atubum matamda puthokadabani haina demand tokre haina spausin makhatana phongdorakli loisilakpoina mem ngasi yoba COVID-19 update mem share tawjaramge ngasi yoba Manipur gi COVID-19 update ngasi numidang wairang ipung mga fogi update mem punna miyoi nifuga matoi general population dagi COVID-19 positive oire miyoi taraga mga amana nupani aduga miyoi kungatur amana nupini aduga atopa miyoi tare Central Armed Police Force dagi CAPF dagi COVID-19 positive oire hairi punna ngasi COVID-19 positive ohankiba miyoi si nifuga marini aduga ngasi COVID-19 positive oirakraba miyoi singsi Imphal West dagi tara Imphal East dagi taruk Thawal dagi mari kaksing dagi ani Sandel dagi ama Sursampur dagi tarago humdoi Senapati dagi ani Kamjong dagi ama Tengnopal dagi ama amasuk None dagi ama ni so hairi aduga makhoi ge lokhotpham thokpa section thorangsing loina mo lokhotkre ngasi su laibok phaboina Manipur da COVID-19 miyoi amata siankidre adubu apun boina siankiba miyoi masingdi sahum ga humfu ga mangani amasu hauji state ki oiriba recovery rate 97.10% oire haina su press release na makata na phungduragli loisilakpoina mapalang gi oiba pawngtang mem na share tawjaramge MP da yansinba yu thaklubadagi kun sire CM na ex gracier sing lautokre Madhya Pradesh ki Morena da yansinba yu thaklubadagi sikhiba masing kun sure rajya gi chief minister na thawdo aduga mari lainana SP model transfer tokhibaga loinana excise ki SP thabak ki suspend tokhibaga loinana senabasingi mathakta chapsaba action launaba khangankhre thawdo aduga mari lainana laikhidrabagi imung singda chief minister na piba yaba tengbang sing pigani hena lauthokhibaga loinana ex gracier su lauthokkhre haiba pawma ngaji phongkiba se phong singda phonglagri and thank you